ꯑꯍꯥꯟꯕꯃꯛꯇꯗ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯌꯥꯝꯕꯨ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯃꯤꯔꯥ ꯊꯣꯛꯆꯣꯝꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯋꯥꯔꯤ ꯃꯆꯥ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯊꯥꯕꯤꯔꯛꯄꯅ ꯈꯥꯏꯗꯦꯝ ꯖꯨꯃꯥ꯫ ꯍꯧꯖꯤꯛ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯋꯥꯔꯤ ꯑꯁꯤ ꯈꯨꯗꯣꯜ ꯇꯝꯖꯔꯤ, ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯃꯪꯒꯤꯗꯨ ꯃꯈꯣꯏꯒꯤ ꯌꯨꯝꯒꯤ ꯃꯅꯤꯡ ꯑꯣꯏꯔꯞ ꯂꯩꯕ ꯏꯆꯤꯛ ꯆꯤꯛꯄ ꯍꯩꯔꯥ ꯀꯌꯥꯁꯨ ꯃꯔꯥꯡ ꯀꯥꯏꯅ ꯍꯧꯕ ꯑꯗꯨꯒ ꯅꯨꯡꯁꯥ ꯈꯔꯁꯨ ꯎꯕ ꯃꯤ ꯄꯥꯛꯅ ꯂꯩꯇꯕ ꯃꯐꯝꯗꯨꯗ ꯐꯛ ꯊꯥꯗꯨꯅ ꯐꯝꯃꯤ꯫ ꯃꯥꯅ ꯍꯦꯛ ꯍꯦꯛ ꯂꯣꯠꯁꯤꯟꯖꯕ ꯎꯄꯨ ꯄꯥꯛꯁꯤ ꯃꯆꯥꯗꯒꯤ ꯁꯦꯜ ꯃꯁꯤꯡ ꯊꯤꯔꯝꯃꯤ꯫ ꯋꯥꯈꯜ ꯀꯌꯥ ꯑꯃꯁꯨ ꯈꯟꯗꯨꯅ ꯁꯦꯜ ꯊꯤꯔꯝꯃꯤ꯫ ꯃꯈꯨꯠꯇꯁꯨ ꯁꯦꯟꯖꯣꯏ ꯈꯔ ꯄꯥꯏꯔꯗꯨꯅ ꯃꯁꯤꯒꯤ ꯁꯦꯜ ꯃꯌꯥꯝꯁꯦ ꯑꯣꯟꯊꯣꯛꯅ ꯄꯥꯝꯃꯨꯈ꯭ꯔꯦꯗ, ꯍꯨꯔꯥꯟꯕ ꯇꯥꯀꯣꯅ ꯂꯧꯈꯤꯅꯤ ꯈꯟꯕꯗ, ꯇꯨꯝꯅꯤ ꯈꯟꯕꯗ ꯏꯁꯥꯁꯤ ꯆꯦꯡ ꯈꯩꯕꯒꯨꯝꯅ ꯅꯤꯛꯂꯕꯅꯤ꯫ ꯑꯩꯅ ꯍꯌꯦꯡ ꯁꯤꯈ꯭ꯔꯕ ꯃꯇꯨꯡꯗ ꯑꯩꯒꯤ ꯏꯔꯜ ꯄꯨꯝꯕꯁꯦ ꯀꯅꯥꯅꯕꯨ ꯌꯦꯡꯁꯤꯜꯍꯧꯒꯗꯧꯔꯤꯕ ꯈꯪꯗ꯭ꯔꯦꯗ꯫ ꯑꯩꯒꯤ ꯅꯨꯄꯤ ꯑꯍꯜ ꯁꯤꯒꯟꯕꯤꯗꯣ ꯑꯣꯟꯊꯣꯛꯅ ꯅꯨꯡꯁꯤꯕꯅꯤꯗ꯫ ꯃꯦꯃꯥ, ꯅꯪ ꯂꯩꯔꯝꯃꯗꯤ ꯀꯩꯁꯨꯝ ꯇꯧꯔꯝꯃꯣꯏꯗꯕꯅꯤꯀꯣ꯫ ꯑꯩ ꯉꯁꯤꯗꯤ ꯋꯥꯔꯦꯅꯦ ꯃꯦꯃꯥ꯫ ꯁꯣꯝꯗꯅ ꯏꯃꯨꯡꯗꯒꯤ ꯁꯈꯤꯒ ꯊꯣꯝꯕꯒ ꯂꯥꯎꯅꯕ ꯃꯈꯣꯜ ꯇꯥꯔꯛꯂꯝꯃꯤ꯫ ꯃꯗꯨꯗ ꯃꯪꯒꯤ ꯇꯥꯔꯗꯨꯅ ꯍꯧꯔꯦ ꯅꯥꯄꯟ ꯊꯔꯣꯏ ꯃꯥꯟꯕ ꯃꯃꯥ ꯃꯆꯥ ꯑꯅꯤꯒꯤ ꯀꯨꯝꯍꯩ꯫ ꯍꯛꯆꯥꯡꯅ ꯍꯛꯆꯥꯡ ꯀꯟꯈꯠꯂꯛꯇꯕꯅꯤ ꯃꯈꯣꯏꯒꯤ ꯀꯨꯝꯍꯩꯁꯦ꯫ ꯑꯩꯗꯤ ꯀꯨꯏꯅ ꯁꯥꯡꯅ ꯌꯦꯡꯅꯤꯡꯕꯅꯤꯅꯦ, ꯑꯗꯨꯗ ꯏꯁꯥꯁꯤꯅ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯁꯣꯟꯖꯤꯟꯕꯒ ꯀꯨꯗ ꯆꯪꯒꯗꯕ ꯅꯨꯃꯤꯠ ꯈꯔ ꯈꯛꯇ ꯉꯥꯏꯔꯕꯅꯤ꯫ ꯉꯥꯏꯕ ꯍꯥꯏꯗꯨꯅꯤ꯫ ꯁꯣꯝꯗꯅ ꯊꯣꯝꯕꯅ ꯃꯃꯥꯒꯤ ꯃꯈꯨꯠꯇꯒꯤ ꯁꯦꯜ ꯃꯨꯟꯅꯕ ꯀꯟꯅ ꯇꯧꯔꯤ꯫ ꯁꯈꯤꯁꯨ ꯑꯔꯥꯏꯕ ꯅꯨꯄꯤꯗꯤ ꯅꯠꯇꯦ, ꯃꯆꯥꯕꯨ ꯍꯦꯛꯇ ꯂꯥꯛꯇꯅ ꯏꯟꯊꯣꯛꯏ꯫ ꯃꯗꯨꯗ ꯊꯣꯝꯕ ꯈꯣꯡꯐꯝ ꯆꯥꯗꯅ ꯁꯨꯃꯥꯡ ꯑꯗꯨꯗ ꯇꯨꯁꯤꯜꯂꯤ꯫ ꯃꯗꯨꯗ ꯁꯥꯎꯔꯗꯨꯅ ꯊꯣꯝꯕꯗꯣ ꯍꯥꯏꯔꯛꯂꯝꯃꯤ ꯑꯁꯨꯝꯅ: ꯐꯩ ꯈꯪꯒꯅꯤ ꯍꯤꯡꯆꯥꯕꯤ ꯏꯃꯥ, ꯑꯩꯒꯤ ꯏꯄꯥ ꯍꯩꯅꯤꯡ ꯃꯔꯨꯗꯒꯤ ꯍꯦꯟꯅꯁꯨ ꯋꯥꯡꯕ ꯏꯄꯥꯗ ꯁꯤꯠ ꯅꯥꯟꯈꯩ ꯂꯣꯏꯅ ꯍꯥꯏꯗꯣꯛꯈꯤꯒꯦꯕ꯫ ꯃꯆꯥꯕꯨ ꯃꯤꯅꯨꯡꯁꯤ ꯂꯩꯇꯅ ꯂꯥꯛꯇꯅ ꯏꯟꯊꯨꯕ ꯅꯪꯗꯤ ꯐꯠꯇꯕ ꯏꯃꯥꯅꯤ꯫ ꯏꯄꯥ ꯍꯩꯅꯤꯡ ꯃꯔꯨꯗꯒꯤꯁꯨ ꯈꯗ꯭ꯔꯛ ꯃꯗ꯭ꯔꯛꯇ ꯁꯦꯕꯥ ꯇꯧꯕ ꯁꯥꯗꯨꯅ ꯁꯦꯜ ꯂꯧꯊꯣꯛꯄ ꯈꯪꯒꯅꯤ ꯏꯃꯥ ꯍꯤꯡꯆꯥꯕꯤ꯫ ꯁꯈꯤꯅ ꯏꯁ, ꯍꯥꯏꯗꯣꯛꯎꯅꯦ ꯍꯥꯏꯗꯣꯛꯎꯅꯦ꯫ ꯑꯩꯅ ꯅꯪꯅ ꯑꯃꯨꯛ ꯈꯗ꯭ꯔꯛ ꯃꯗ꯭ꯔꯛ ꯇꯧꯕꯁꯤꯡꯗꯣ ꯑꯩꯁꯨ ꯂꯣꯏꯅ ꯍꯥꯏꯗꯣꯛꯀꯦꯕ ꯃꯈꯣꯏ ꯕꯥꯖꯤꯗ꯫ ꯍꯦꯔꯥ ꯈꯪꯒꯅꯤꯗꯣ ꯑꯩꯁꯨ꯫ ꯏꯃꯥꯗꯤ ꯑꯩꯈꯣꯏ ꯕꯥꯖꯤ ꯍꯩꯅꯤꯡ ꯃꯔꯨꯗꯨꯗ ꯀꯔꯤ ꯍꯥꯏꯗꯣꯏꯕ? ꯍꯥꯏ ꯏꯃꯥ꯫ ꯍꯣ, ꯑꯩꯅ ꯍꯥꯏꯔꯀꯥꯟꯗ ꯍꯦꯛ ꯈꯪꯉꯣ꯫ ꯅꯠꯇꯦꯅꯦ ꯏꯃꯥ, ꯏꯕꯥꯅꯤ ꯀꯔꯤ ꯍꯥꯏꯅꯔꯒ ꯍꯩꯀ꯭ꯔꯨꯗꯒꯤ ꯍꯦꯟꯅ ꯄꯤꯛꯄ ꯏꯄꯥ ꯁꯥꯕ ꯑꯁꯤꯗ ꯂꯩꯔꯛꯈꯤꯕꯅꯣꯗꯣ ꯑꯃꯨꯛꯇ ꯃꯨꯟꯅ ꯈꯜꯂꯨꯅꯦ ꯅꯥꯄꯟ ꯊꯔꯣꯏ ꯃꯥꯟꯕꯤ ꯏꯃꯥ ꯅꯪꯁꯨ꯫ ꯅꯠꯇꯦꯅꯦ, ꯃꯁꯤꯗꯩꯁꯤꯗ ꯂꯩꯔꯕ ꯀꯅꯥꯒꯤ ꯂꯧ ꯄꯔꯤ ꯇꯔꯥꯗꯒꯤ ꯍꯦꯟꯅ ꯂꯩꯔꯤꯕ, ꯃꯗꯨꯗꯒꯤ ꯍꯦꯟꯗꯣꯛꯇꯅ ꯀꯩꯊꯦꯜꯗ ꯂꯩꯔꯤꯕ ꯄꯣꯠꯐꯝ ꯃꯌꯥꯝꯁꯦ ꯑꯩꯈꯣꯏ ꯈꯨꯜꯁꯤꯃꯒꯤ ꯁꯔꯨꯛ ꯇꯪꯈꯥꯏ ꯑꯃꯗꯤ ꯑꯩꯈꯣꯏ ꯕꯥꯖꯤ ꯍꯩꯅꯤꯡ ꯃꯔꯨꯒꯤ ꯃꯃꯤꯡꯗ ꯄꯥꯟꯗꯨꯅ ꯂꯩꯔꯤꯕ, ꯃꯁꯤ ꯄꯨꯝꯅꯃꯛ ꯏꯃꯥ ꯏꯆꯥꯒꯤ ꯑꯣꯏꯁꯦ ꯍꯥꯏꯅꯗꯨꯅ ꯂꯩꯈꯤꯕ ꯅꯠꯇ꯭ꯔꯣ? ꯀꯥꯟꯗꯦꯗ ꯏꯃꯥ, ꯃꯁꯤꯗ ꯋꯥ ꯌꯥꯝ ꯉꯥꯡꯅꯗꯅ ꯀꯔꯤ ꯀꯥꯟꯅꯗꯧꯔꯤꯒꯦ? ꯃꯤ ꯇꯥꯔꯒ ꯍꯧꯗꯣꯡꯗꯒꯤ ꯍꯦꯟꯅ ꯂꯧꯁꯤꯡ ꯑꯣꯏꯈꯤꯅꯕꯅꯤ꯫ ꯁꯤꯗꯤ ꯏꯃꯥ ꯏꯆꯥ ꯏꯪꯅ ꯇꯞꯅ ꯁꯥꯟꯅꯒꯗꯕ ꯋꯥꯅꯤꯅꯦ꯫ ꯀꯥꯟꯗꯦ, ꯑꯗꯨꯏ ꯁꯔꯨꯛ ꯀꯗꯥꯏ ꯑꯩꯒꯤ ꯁꯦꯜ ꯈꯔ ꯈꯥꯏꯔꯣ꯫ ꯑꯩꯁꯨ ꯑꯃꯨꯛꯇ ꯈꯨꯕꯥꯛ ꯈꯨꯔꯨꯒꯦ ꯂꯥꯏꯁ꯭ꯔꯝꯒꯤ ꯇꯥ ꯃꯥꯙꯕ ꯍꯣꯏꯒꯤ ꯅꯥꯇꯣꯟꯗꯒꯤ ꯍꯦꯟꯅ ꯆꯥꯎꯔꯕ ꯁꯨꯃꯥꯡ ꯑꯗꯨꯗ꯫ ꯍꯥꯏ, ꯊꯣꯝꯕ ꯍꯥꯏꯕ ꯎꯌꯥꯅꯃꯨꯕ ꯃꯥꯟꯕ, ꯅꯪꯒꯤ ꯁꯟꯒꯤ ꯄꯥꯟꯕ ꯕꯨꯙꯤ ꯑꯗꯨꯅ ꯌꯥꯝ ꯃꯨꯟꯅ ꯈꯪꯉꯝꯃꯤꯗꯣ꯫ ꯏꯃꯥꯗꯤ ꯑꯣꯟꯊꯣꯛꯅ ꯅꯨꯡꯉꯥꯏꯔꯦꯍꯦ ꯏꯃꯥꯗꯤ꯫ ꯌꯦꯡꯉꯣꯏ, ꯏꯕꯥꯅꯤ ꯈꯛꯀꯤꯁꯨ ꯅꯠꯇꯦꯀꯣ, ꯅꯆꯟ ꯐꯖꯇꯣꯟꯒꯤꯁꯨ ꯌꯥꯎꯔꯤꯕꯅꯤ꯫ ꯍꯣꯏ ꯈꯪꯉꯤ, ꯀꯩꯗꯧꯔꯒꯦ ꯏꯃꯥ ꯑꯩꯁꯨ꯫ ꯌꯥꯔꯤꯁꯦ ꯏꯃꯥ, ꯁꯦꯜꯗꯨ ꯄꯤꯔꯣ, ꯈꯨꯠꯁꯦ ꯃꯔꯦꯡ ꯃꯔꯦꯡ ꯆꯠꯂꯕꯅꯤ ꯈꯨꯕꯥꯛ ꯈꯨꯅꯤꯡꯕꯅ꯫ ꯁꯈꯤꯒ ꯊꯣꯝꯕꯒ ꯁꯦꯜ ꯃꯁꯤꯡ ꯊꯤꯕ ꯂꯣꯏꯔꯗꯨꯅ ꯏꯃꯥꯁꯨ ꯃꯗꯨꯒꯤ ꯁꯦꯜꯗꯨ ꯄꯨꯔꯒ ꯀꯣꯗ꯭ꯔꯣꯛ ꯈꯤꯡꯉꯨꯗꯣꯏ ꯑꯣꯏꯔꯝꯅꯤ꯫ ꯍꯥꯏ, ꯁꯦꯜꯗꯣ ꯄꯤꯔꯗꯤꯅꯦ ꯆꯠꯈ꯭ꯔꯣ, ꯌꯦꯡꯅꯤꯡꯗ꯭ꯔꯦ ꯅꯁꯛꯇꯨꯒ꯫ ꯊꯣꯝꯕꯅ ꯄꯣꯔꯣꯛ ꯁꯣꯟꯗꯨꯅ ꯆꯠꯈꯤꯒꯦ ꯇꯧꯕꯒ ꯁꯈꯤꯅ ꯑꯃꯨꯛꯁꯨ ꯉꯥꯏꯈꯣ, ꯁꯦꯜꯁꯦ ꯅꯈꯣꯏ ꯕꯥꯖꯤꯅ ꯍꯪꯉꯛꯑꯁꯨ ꯈꯪꯗꯦ ꯎꯗꯦ ꯍꯥꯏꯒꯗꯕ꯫ ꯊꯣꯝꯕꯁꯨ ꯍꯣꯏ ꯍꯥꯏꯅ ꯑꯣꯟꯊꯣꯔꯛꯄꯗ ꯃꯪꯒꯤ ꯆꯩꯁꯨ ꯄꯥꯏꯗꯨꯅ ꯂꯦꯞꯄꯝꯕ ꯎꯕꯗ ꯃꯈꯣꯏꯅ ꯁꯥꯟꯅꯈꯤꯕ ꯋꯥꯔꯤ ꯇꯥꯔꯝꯃꯅꯤ ꯍꯥꯏꯅ ꯄꯥꯈꯠꯅ ꯑꯣꯏꯃ, ꯍꯩ, ꯅꯄꯥꯆꯥꯒꯤꯅ ꯈꯪꯂꯤꯕꯅꯣ ꯅꯪꯒꯤꯗꯣ, ꯍꯥ? ꯍꯩꯃ, ꯀꯔꯤꯅꯣ ꯃꯈꯣꯏ ꯕꯥꯖꯤꯕꯨ ꯍꯛꯆꯥꯡ ꯉꯝꯗ꯭ꯔꯗꯤ ꯂꯦꯡꯗꯅ ꯌꯨꯝꯗ ꯂꯩꯌꯣ ꯍꯥꯏꯕꯁꯤꯃ ꯃꯣꯏ ꯕꯥꯖꯤꯁꯦ ꯌꯥꯗ꯭ꯔꯕꯅꯤ꯫ ꯃꯈꯣꯏ ꯕꯥꯖꯤꯒꯤ ꯍꯧꯅꯕꯤ ꯀꯣꯏꯆꯠ ꯆꯠꯄꯁꯤ ꯅꯥꯔꯁꯨ ꯂꯦꯞꯇꯦꯕ꯫ ꯑꯩꯈꯣꯏꯒꯤ ꯁꯦꯕꯥ ꯄꯦꯜꯂꯛꯇ꯭ꯔꯗꯅ ꯑꯇꯣꯞꯄ ꯑꯃ ꯌꯦꯡꯅꯤꯡꯉꯛꯄꯕꯨ ꯑꯣꯟꯊꯣꯛꯅ ꯃꯥꯟꯈ꯭ꯔꯦꯗ ꯃꯈꯣꯏ ꯕꯥꯖꯤꯒꯤꯁꯦ꯫ ꯍꯥꯏ ꯁꯈꯤ ꯏꯕꯦꯝꯃ,
ꯑꯇꯣꯞꯄ ꯑꯃ ꯌꯦꯡꯅꯤꯡꯉꯛꯄꯒꯤ ꯃꯑꯣꯡꯕꯨ ꯃꯥꯟꯕ꯭ꯔꯅꯦ ꯑꯩꯒꯤꯁꯤꯕꯣ ꯍꯥ ꯅꯪꯒꯤ ꯕꯦꯕꯥꯔꯁꯦ ꯑꯣꯟꯊꯣꯛꯅ ꯐꯖꯩꯅꯦ ꯅꯨꯡꯁꯤꯕꯨ ꯈꯣꯟꯖꯦꯜꯗꯨ ꯇꯥꯕꯗ ꯑꯩꯒꯤ ꯑꯅꯥꯕꯒ ꯁ꯭ꯋꯥꯏ ꯃꯥꯡꯈꯤꯍꯦ ꯊꯣꯡꯖꯤꯟ ꯃꯄꯥꯟꯗ ꯅꯞꯄ ꯆꯨꯝ ꯃꯥꯟꯕꯤ ꯏꯕꯦꯝꯃ ꯁꯈꯤꯅ ꯑꯌꯣꯟꯕ ꯅꯠꯇꯦ ꯃꯈꯣꯏ ꯕꯥꯖꯤꯕꯨ ꯉꯥꯎꯔꯕ꯭ꯔꯣ ꯍꯧꯖꯤꯛꯇ ꯑꯩꯒꯤ ꯈꯣꯟꯖꯦꯜꯁꯦ ꯅꯨꯡꯁꯤ ꯍꯥꯏꯔꯝꯃꯒ ꯅꯪꯒ ꯋꯥꯡ ꯃꯥꯟꯅꯕ ꯆꯩꯁꯨꯁꯤꯅ ꯍꯦꯛꯇ ꯁꯥꯟꯊꯔꯛꯏ ꯑꯩꯁꯤꯕꯨ ꯅꯠꯇꯦ ꯁꯦꯜꯗꯒꯤ ꯉꯥꯎꯕ ꯍꯦꯟꯗꯣꯛꯇꯅ ꯍꯅꯨꯊꯪꯁꯤꯗ ꯃꯈꯣꯏ ꯕꯥꯖꯤꯅ ꯕꯣꯔꯥ ꯑꯃ ꯄꯥꯏꯔꯒ ꯆꯠꯀꯦ ꯍꯥꯏꯔꯁꯨ ꯂꯩꯈꯥꯏ ꯑꯃ ꯇꯥꯟꯅꯔꯒ ꯕꯣꯔꯥ ꯑꯃꯁꯤꯗꯒꯤ ꯑꯩꯅ ꯑꯃ ꯀꯣꯛꯄꯤꯔꯒ ꯆꯠꯄꯤꯈꯣ ꯑꯩꯍꯣꯏꯃ ꯃꯪꯒꯤꯅ ꯁꯈꯤꯕꯨ ꯆꯩꯁꯨꯗꯨꯅ ꯀꯟꯊꯕꯗꯨꯒꯤ ꯇꯥꯟꯖꯥ ꯂꯧꯗꯨꯅ ꯊꯣꯝꯕꯗꯤ ꯖ꯭ꯋꯥꯔ ꯁꯥꯟꯅꯕ ꯆꯠꯈꯤꯔꯝꯃꯤ ꯃꯪꯒꯤꯅ ꯍꯥꯏ ꯅꯆꯥꯅꯨꯄꯥ ꯇꯥꯛꯄꯨꯗꯤ ꯀꯗꯥꯏꯗ ꯆꯠꯈ꯭ꯔꯦ ꯑꯩꯅ ꯃꯅꯤꯡꯂꯣꯝꯗ ꯉꯥꯏꯍꯥꯛꯇ ꯃꯥꯡꯉꯨꯕꯁꯤꯗ ꯅꯈꯣꯏꯅ ꯃꯥꯅ ꯆꯥ ꯑꯅꯤꯅ ꯇꯥꯟꯖꯥ ꯂꯧꯗꯨꯅ ꯑꯩꯒꯤ ꯁꯦꯜ ꯍꯨꯔꯥꯟꯕ ꯁꯥꯔꯗꯅ ꯅꯪꯗ ꯑꯩꯒꯤ ꯆꯩꯁꯨꯁꯤꯅ ꯁꯥꯟꯊꯒꯦꯗꯍꯦ ꯖ꯭ꯋꯥꯔꯤꯒꯤ ꯅꯤꯡꯊꯧꯗꯨꯅ ꯍꯣꯔꯦꯟ ꯌꯨꯝꯗ ꯍꯜꯂꯛꯈꯤꯁꯅꯨ ꯃꯥ ꯑꯃꯨꯛ ꯑꯩꯒꯤ ꯂꯤꯒꯤ ꯆꯩꯁꯨꯁꯤꯅ ꯁꯥꯟꯊꯒꯦ ꯃꯈꯣꯏ ꯕꯥꯖꯤ ꯑꯃꯨꯛꯇ ꯂꯦꯞꯄꯣꯕ ꯆꯩꯁꯨꯅ ꯁꯥꯟꯗꯔꯤꯁꯦ ꯑꯃꯨꯛꯇ ꯂꯦꯞꯄꯣꯕ ꯑꯩ ꯁꯤꯕꯒ ꯉꯝꯈꯤꯔꯣꯏ ꯁꯅꯥ ꯂꯩꯈꯥꯡ ꯄꯔꯦꯡ ꯄꯔꯦꯡ ꯁꯤꯈꯤꯗꯣꯏꯒ ꯑꯩ ꯋꯥꯠꯂꯤꯕ ꯌꯥꯝꯅ ꯃꯪꯒꯤ ꯑꯃꯨꯛꯁꯨ ꯆꯩꯁꯨꯗꯨꯅ ꯀꯜꯂꯗꯨꯅ ꯀꯔꯤ ꯁꯅꯥ ꯂꯩꯈꯥꯡ ꯄꯔꯦꯡ ꯄꯔꯦꯡ ꯁꯤꯈꯤꯗꯣꯏ ꯋꯥꯠꯂꯤ ꯀꯥꯏꯅ ꯁꯅꯥ ꯂꯩꯈꯥꯡ ꯄꯔꯦꯡ ꯄꯔꯦꯡꯗꯤ ꯅꯈꯣꯏ ꯅꯄꯥ ꯑꯁꯤꯕꯗꯨꯅ ꯁꯤꯍꯟꯅꯤ ꯍꯥꯏꯔꯕ꯭ꯔꯅꯦꯍꯦ ꯍꯦꯔꯥ ꯃꯣꯏ ꯕꯥꯖꯤꯒꯤꯁꯦ ꯇꯁꯦꯡꯅ ꯁꯈꯤ ꯑꯩꯉꯣꯟꯗ ꯈꯠꯅꯕꯁꯦ ꯐꯖꯅ ꯍꯧꯔꯦ ꯑꯩꯅ ꯍꯅꯨꯊꯪꯁꯤꯗ ꯑꯩꯁꯦ ꯇꯨꯃꯤꯟꯅ ꯀꯔꯤꯝ ꯍꯟꯗꯅ ꯂꯩꯕꯁꯤꯗ ꯌꯥꯝ ꯍꯦꯟꯖꯤꯜꯂꯛꯇꯧꯔꯤ ꯃꯈꯣꯏ ꯕꯥꯖꯤꯒꯤꯁꯦ ꯏꯁ ꯑꯩꯒꯤ ꯏꯄꯥ ꯑꯁꯤꯕ ꯄꯜꯂꯤꯕ ꯅꯆꯤꯟ ꯑꯈꯣꯏꯕꯗꯣ ꯊꯥꯖꯤꯟꯒꯦ ꯈꯪꯅꯤꯕ ꯉꯁꯤꯗꯤ ꯁꯈꯤ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯪꯒꯤꯕꯨ ꯐꯨꯔꯒꯦ ꯍꯥꯏꯕꯒꯤ ꯃꯇꯥꯒꯨꯝꯅ ꯇꯧꯏ ꯃꯗꯨꯗ ꯃꯪꯒꯤꯁꯨ ꯁꯈꯤꯕꯨ ꯆꯩꯁꯨꯗꯨꯅ ꯊꯥꯔꯒꯦ ꯍꯥꯏꯗꯨꯅ ꯆꯩꯁꯨ ꯊꯥꯡꯒꯠꯂꯛꯄꯗꯨꯗ ꯁꯈꯤ ꯏꯃꯨꯡꯗ ꯄꯥꯏꯈꯩ ꯆꯦꯟꯁꯤꯟꯈꯤꯔꯝꯃꯤ ꯍꯦꯔꯥ ꯃꯪꯒꯤ ꯑꯩꯉꯣꯟꯗ ꯎꯁꯤꯠ ꯊꯑꯣꯏꯗꯕ ꯁꯥꯗꯗꯅ ꯈꯪꯒꯅꯤ ꯑꯩ ꯏꯁꯥ ꯉꯝꯗ꯭ꯔꯁꯨ ꯇꯞꯅ ꯇꯞꯅ ꯃꯃꯥ ꯃꯆꯥꯁꯦ ꯋꯥꯔꯛꯀꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯪꯒꯤꯁꯨ ꯏꯃꯨꯡꯗ ꯆꯪꯈꯤꯔꯝꯃꯤ ꯑꯁꯨꯝꯅ ꯆꯌꯣꯜ ꯀꯌꯥ ꯑꯃꯁꯨ ꯍꯧꯈꯤꯔꯝꯃꯤ ꯃꯪꯒꯤ ꯑꯍꯜ ꯂꯩꯅꯥ ꯑꯣꯏꯕꯒ ꯑꯅꯥ ꯂꯥꯏꯌꯣꯡ ꯈꯪꯗꯅ ꯅꯥꯔꯝꯃꯤ ꯐꯖꯇꯣꯟ ꯃꯄꯥ ꯅꯥꯏ ꯍꯥꯏꯕꯗꯨꯗ ꯐꯖꯇꯣꯟꯒꯤ ꯅꯨꯄꯥ ꯑꯇꯣꯝꯕꯒ ꯑꯅꯥꯕ ꯍꯪꯕ ꯂꯥꯛꯂꯝꯃꯤ ꯇꯣꯝꯕꯤꯅ ꯏꯀꯨꯕꯣꯛ ꯅꯃꯥꯛ ꯅꯨꯄꯥ ꯇꯣꯝꯕꯤ ꯂꯥꯛꯆꯔꯤ ꯏꯀꯨꯕꯣꯛꯁ ꯅꯥꯏ ꯍꯥꯏꯕꯗꯨꯗ ꯑꯩ ꯑꯁꯤꯁꯤꯗ ꯍꯦꯛꯇ ꯈꯣꯏꯔꯝꯃꯒꯦ ꯏꯀꯨꯕꯣꯛꯁ ꯖꯣꯏ ꯖꯣꯏ ꯍꯩ ꯍꯤꯒꯠꯂꯒ ꯅꯣꯛꯂꯤꯕ ꯅꯌꯥ 32ꯁꯦ ꯂꯣꯏꯅ ꯊꯨꯗꯦꯛꯅꯤꯁꯦ ꯉꯁꯤ ꯍꯦꯟꯗꯦ ꯍꯦꯟꯖꯂꯛꯁꯅꯨ ꯈꯪꯅꯤꯕ ꯑꯩ ꯅꯥꯕꯒ ꯂꯥꯏꯔꯤ ꯁꯩꯇꯥꯟ ꯃꯆꯥꯁꯤꯡꯁꯦ ꯂꯣꯏꯅ ꯍꯜꯂꯝꯃꯒ ꯑꯩ ꯁꯥꯟꯇꯤ ꯐꯪꯂꯒ ꯑꯩ ꯑꯃꯨꯛ ꯅꯥꯒꯦꯕ ꯐꯖꯇꯣꯟꯅ ꯀꯔꯤ ꯅꯨꯄꯥꯅꯣ ꯅꯪꯕꯣ ꯅꯠꯇꯦ ꯅꯪꯒꯤ ꯑꯣꯏꯅꯥ ꯆꯪꯕꯗꯣ ꯃꯄꯥꯅ ꯆꯪꯉꯨꯔꯣ ꯑꯩꯈꯣꯏ ꯕꯥꯖꯤ ꯅꯥꯔꯤꯁꯦ ꯀꯣꯛꯀ ꯂꯣꯏꯅ ꯉꯥꯎꯕ ꯇꯥꯔꯤ ꯍꯣ ꯀꯔꯤꯅꯣ ꯑꯩꯒꯤꯁꯨ ꯏꯀꯨꯕꯣꯛꯁꯅꯦ ꯏꯀꯨꯕꯣꯛꯁ ꯈꯪꯉꯕ ꯑꯩꯁꯨ ꯑꯩꯈꯣꯏ ꯏꯀꯨꯕꯣꯛꯁ ꯅꯥꯕꯗꯨꯗ ꯑꯩꯒꯤꯁꯨ ꯍꯪꯕꯒꯤ ꯍꯛ ꯆꯥꯎꯅ ꯂꯩꯔꯤ ꯀꯔꯤꯅꯣ ꯃꯃꯥꯛ ꯅꯨꯄꯥ ꯑꯩꯒꯤꯁꯨ ꯋꯥ ꯇꯥꯅꯐꯝ ꯆꯥꯎꯅ ꯂꯩ ꯅꯪ ꯑꯣꯏꯅ ꯃꯄꯥꯟꯗ ꯂꯩꯔꯨꯁꯨ ꯍꯤꯡꯆꯥꯕꯤꯁꯤꯗꯤ ꯀꯔꯤꯅꯣ ꯈꯪꯗꯦ ꯄꯪꯇꯥꯟꯗ ꯇꯥꯜꯂꯦꯕ ꯑꯩꯕꯣ ꯍꯩꯁ ꯐꯖꯇꯣꯟꯒ ꯇꯣꯝꯕꯤꯒ ꯈꯠꯅꯔꯛꯄꯗꯨꯗ ꯃꯪꯒꯤ ꯁꯥꯎꯅ ꯃꯥꯒꯤ ꯈꯨꯌꯥꯗ ꯂꯩꯔꯤꯕ ꯆꯩꯁꯨꯗꯨ ꯂꯥꯝꯃꯗꯨꯅ ꯑꯅꯤꯗꯨꯗ ꯆꯩꯁꯨꯗꯨꯅ ꯀꯟꯁꯤꯜꯂꯤ ꯍꯛꯆꯥꯡꯅ ꯍꯛꯆꯥꯡ ꯉꯝꯗꯕꯅꯤ ꯈꯪꯕ꯭ꯔꯥ ꯅꯄꯥ ꯆꯥꯒꯦꯅ ꯈꯠꯅꯕꯒ ꯁꯥꯗꯅ ꯈꯪꯕ꯭ꯔꯥ ꯀꯩꯅꯣ ꯕꯥꯖꯤ ꯕꯥꯖꯤ ꯅꯥꯏ ꯍꯥꯏꯕꯗꯨꯗ ꯑꯆꯤꯟꯕ ꯊꯕꯛ ꯀꯥꯏꯊꯣꯛꯇꯨꯅ ꯑꯅꯥꯕ ꯍꯪꯕ ꯂꯥꯛꯑꯒ ꯃꯁꯥꯒ ꯆꯥꯟꯅꯗꯕ ꯆꯩꯁꯨꯁꯤꯅ ꯇꯥꯟꯅꯗꯅ ꯀꯟꯊꯔꯛꯏꯃꯤ ꯐꯖꯇꯣꯟ ꯑꯩ ꯆꯠꯂꯝꯃꯦꯍꯦ ꯅꯈꯣꯏ ꯕꯥꯖꯤ ꯑꯉꯥꯎꯕꯒꯤ ꯁꯣꯔ ꯆꯦꯟꯕꯒꯤ ꯃꯅꯥꯛꯇ ꯑꯩꯈꯣꯏ ꯂꯩꯕ ꯉꯝꯖꯄꯣꯠ ꯅꯠꯆꯗꯦ ꯅꯪꯁꯨ ꯊꯨꯅ ꯌꯨꯝꯗ ꯂꯥꯛꯆꯧꯍꯦ ꯅꯠꯇ꯭ꯔꯗꯤ ꯕꯩꯗ꯭ꯔꯅꯤ ꯇꯣꯔꯕꯥꯟ ꯌꯧꯖꯁꯅꯤ ꯇꯣꯝꯕꯤꯗꯨ ꯃꯥꯅ ꯇꯣꯡꯂꯤꯕ ꯐꯤꯅꯥꯠ ꯑꯅꯤꯗꯨ ꯈꯨꯠꯇ ꯊꯤꯡꯖꯤꯟꯗꯨꯅ ꯆꯦꯟꯈꯤꯔꯝꯃꯤ ꯊꯣꯝꯕ ꯇꯣꯝꯕꯤꯕꯨ ꯎꯗꯨꯅ ꯊꯧꯔꯤꯁꯤ ꯃꯁꯝ ꯈꯔ ꯂꯟꯅ ꯍꯧꯔꯤꯕ ꯃꯁꯝꯁꯤꯅ ꯃꯔꯣꯜ ꯑꯃ ꯑꯂꯥꯗꯤꯟ ꯃꯥꯜꯂꯤꯕ ꯆꯦꯜꯂꯤꯕ ꯈꯨꯆꯦꯟꯁꯤꯅ ꯃꯔꯣꯜ ꯑꯃ ꯊꯦꯛ ꯊꯦꯛꯇꯅ ꯆꯦꯟꯈ꯭ꯔꯦ ꯆꯦꯟꯕꯅꯤ ꯅꯠꯇꯦꯅꯦ ꯑꯁꯤꯒꯤ ꯇꯣꯝꯕꯤ ꯍꯥꯏꯕ ꯅꯨꯄꯥ ꯇꯪꯈꯥꯏ ꯇꯪꯈꯥꯏꯁꯤꯗ ꯂꯩꯅꯤ ꯍꯥꯏꯗꯅ ꯂꯩꯔꯤꯕ ꯑꯩꯒꯤ ꯏꯆꯦ ꯀꯥꯆꯤꯟ ꯂꯥꯏꯃꯨꯗꯒꯤ ꯍꯦꯟꯅ ꯃꯝꯕꯁꯤꯅ ꯂꯩꯅꯤ ꯍꯥꯏꯗꯅ ꯂꯩꯔꯤꯁꯦ ꯑꯩꯗꯤ ꯃꯈꯣꯏꯁꯤꯡꯁꯨ ꯎꯕꯗ ꯅꯣꯛꯅꯤꯡꯕꯅ ꯂꯣꯏꯔꯦꯃꯤ ꯑꯩꯕꯣ ꯁꯈꯤ ꯑꯃꯗꯤ ꯐꯖꯇꯣꯟꯁꯨ ꯃꯪꯒꯤꯅ ꯇꯥꯟꯊꯣꯔꯛꯄꯗꯨꯗ ꯃꯄꯥꯟꯗ ꯊꯣꯛꯂꯛꯄꯅꯤ ꯊꯣꯝꯕꯅ ꯅꯣꯛꯂꯝꯕꯗꯨ ꯎꯔꯒ ꯁꯈꯤꯅ ꯍꯩ ꯀꯔꯤꯅꯣ ꯅꯪꯅ ꯅꯁꯛ ꯏꯊꯤ ꯊꯤꯈꯩ ꯅꯌꯥ ꯉꯥꯛꯇ ꯆꯣꯡꯊꯣꯛꯈꯩ ꯅꯣꯛꯑꯝꯃꯤꯗꯨꯅ ꯆꯠꯊꯣꯛꯀꯣ ꯁ꯭ꯋꯥꯏꯗ ꯌꯦꯡꯅꯤꯡꯗꯦꯀꯣ ꯌꯥꯝꯅ ꯃꯊꯥꯅ ꯃꯊꯥ ꯁꯥꯕꯅꯤ ꯅꯁꯛꯃꯛꯅꯦ ꯁꯟ ꯍꯨꯔꯥꯟꯕ ꯏꯃꯥꯟ ꯍꯦꯛ ꯃꯥꯟꯈꯩ ꯐꯖꯇꯣꯟꯅ ꯀꯩꯅꯣ ꯏꯃꯥ ꯍꯨꯔꯥꯜꯂꯕꯁꯤꯗ ꯍꯨꯔꯥꯜꯂꯤꯕ ꯃꯥꯜꯂꯦ ꯍꯥꯏꯗꯣ ꯏꯁꯣꯏ ꯁꯣꯏꯗ꯭ꯔꯣ ꯏꯃꯥꯒꯤꯗꯣ
ꯑꯩꯅ ꯍꯨꯔꯥꯟꯕꯁꯤꯗꯤ ꯇꯣꯛꯈ꯭ꯔꯣꯅꯦ ꯏꯆꯦ ꯑꯩꯗꯤ ꯅꯪꯁꯦ ꯌꯦꯡꯉꯒ ꯄꯪꯅꯣꯛꯇ ꯅꯣꯛꯅꯤꯡꯉꯦ ꯑꯝꯇꯕꯨ ꯅꯣꯛꯁꯤꯟꯕꯤꯒꯦ ꯅꯌꯥ ꯉꯥꯛꯇ ꯆꯣꯡꯊꯣꯛꯈ꯭ꯔꯒꯤ ꯅꯣꯛꯏꯕ ꯅꯌꯥ 33ꯗꯣ ꯉꯁꯤ ꯂꯣꯏꯅ ꯊꯨꯗꯦꯛꯑꯝꯃꯒ ꯌꯨꯝꯗ ꯆꯠꯈꯤꯅꯤꯁꯦ ꯀꯔꯤ ꯍꯥꯏꯕ ꯏꯆꯦ ꯅꯪ ꯍꯧꯖꯤꯛꯀꯤꯗꯣ ꯀꯔꯤꯑꯕ ꯌꯥ 33 ꯑꯕ ꯃꯤꯒꯤꯗꯤ ꯌꯥꯁꯦ 32 ꯍꯥꯏꯌꯦ ꯑꯗꯨꯒ ꯑꯩꯈꯣꯏ ꯆꯦꯒꯤꯅ ꯌꯥꯁꯦ 33 ꯑꯉꯛꯄꯅꯤ ꯑꯣꯏꯕ ꯑꯃꯨꯛꯀꯁꯨ ꯅꯣꯛꯁꯤꯟꯒꯦ ꯁꯈꯤꯅ ꯍꯥꯏ ꯀꯔꯤꯅꯣ ꯅꯌꯥ ꯌꯥꯊꯤ ꯏꯊꯥꯡ ꯊꯥꯡꯒꯩ ꯅꯣꯛꯏꯗꯣ ꯍꯟꯗꯣꯛ ꯌꯦꯡꯅꯤꯡꯗꯦ ꯅꯆꯦꯁꯦ ꯈꯪꯖꯗꯗꯅ ꯇꯧꯖꯔꯤꯅꯤꯅꯦ ꯐꯖꯇꯣꯟꯅ ꯏꯃꯥ ꯑꯗꯨꯃꯥꯏꯅꯗꯤ ꯍꯥꯏꯕꯤꯂꯥꯛꯄꯤꯅꯨꯗ ꯍꯣ ꯑꯩꯒꯤꯁꯨ ꯌꯥꯁꯦ 32ꯅꯤ ꯄꯥꯜꯂꯦ ꯍꯥꯏꯁꯦ ꯑꯩꯁꯨ ꯀꯔꯤꯝ ꯈꯪꯗꯕ ꯃꯥꯜꯂꯨꯔꯕ꯭ꯔꯣ ꯑꯩꯅ ꯌꯥ 33 ꯍꯥꯏꯗꯨꯗꯤ ꯑꯩꯈꯣꯏ ꯊꯣꯝꯕ ꯍꯨꯔꯥꯟꯕ ꯇꯥꯀꯨ ꯇꯔꯥꯡ ꯈꯗ꯭ꯔꯛ ꯃꯗ꯭ꯔꯛ ꯑꯣꯏꯕꯗꯨꯗ ꯄꯣꯛꯂꯛꯄꯗ ꯁꯣꯏꯅ ꯄꯣꯛꯂꯛꯄ ꯍꯥꯏꯗꯣ ꯃꯈꯣꯏ ꯑꯣꯏꯗꯣꯏꯅꯦꯅ ꯍꯥꯏꯔꯤꯅꯤ ꯌꯥꯊꯤ ꯊꯥꯡꯁꯤ ꯑꯗꯨꯒꯤꯅꯤ ꯅꯌꯥ ꯌꯥꯊꯤ ꯄꯛꯄ 33 ꯍꯥꯏꯔꯤꯁꯦ ꯑꯩꯅ ꯃꯁꯛꯃꯛꯅꯦ ꯎꯗꯅ ꯄ ꯎꯅꯞꯄꯤꯅ ꯁꯥꯕ ꯖꯤꯕꯗꯨ ꯍꯦꯛ ꯃꯥꯟꯈꯩ ꯐꯖꯇꯣꯟꯅ ꯍꯥꯏꯔꯛꯄ ꯋꯥꯗꯨ ꯇꯥꯕꯗ ꯊꯣꯝꯕꯗꯨ ꯁꯥꯎꯗꯨꯅ ꯃꯅꯥ ꯄꯥꯏꯕ ꯌꯥꯗꯈꯩ ꯂꯩꯔꯝꯃꯤ ꯊꯣꯝꯕꯗꯨ ꯁꯥꯎꯅ ꯐꯔꯦ ꯑꯗꯨꯗꯤ ꯈꯪꯒꯅꯤꯕ ꯂꯣꯏꯅ ꯆꯨꯝꯅ ꯑꯆꯨꯝꯕ ꯍꯥꯏꯔꯕꯅꯤꯅ ꯂꯥꯛꯂꯤꯕ ꯍꯤꯌꯥꯡꯒꯩꯒꯤ ꯅꯤꯅꯤ ꯄꯥꯟꯕ ꯅꯤꯉꯣꯜ ꯆꯥꯛꯀꯧꯕꯗ ꯑꯩꯈꯣꯏ ꯏꯆꯦ ꯎꯌꯥꯟ ꯑꯃꯨꯕꯤ ꯃꯥꯟꯕꯤ ꯅꯪ ꯑꯩꯅ ꯆꯥꯛꯀꯧꯕꯤꯔꯣꯏ ꯂꯣꯏꯔꯦ ꯋꯥ ꯏꯁ ꯁꯤꯀꯤ ꯑꯅꯥꯕꯧ ꯊꯣꯛꯇꯕ ꯅꯪꯅ ꯑꯩꯕꯨ ꯏꯁꯤꯡꯅ ꯆꯥꯛꯀꯧꯕꯤꯒꯦ ꯍꯥꯏꯔꯤꯔꯣ ꯀꯦꯠꯂꯦ ꯑꯩꯈꯣꯏꯗꯤ ꯏꯃꯥꯒ ꯕꯥꯖꯤꯒ ꯂꯩꯔꯤ ꯋꯥꯠꯇꯦ ꯑꯩꯒꯤꯗꯤ ꯅꯪꯅ ꯀꯧꯕꯤꯗ꯭ꯔꯁꯨ ꯌꯥꯏ ꯍꯥꯏꯁꯤꯅꯦ ꯑꯩꯈꯣꯏꯗꯤ ꯏꯃꯥꯕꯨꯗꯤ ꯆꯍꯤ ꯈꯔꯕꯨꯗꯤ ꯍꯤꯡꯕ ꯌꯥꯕꯒꯤ ꯂꯩꯔꯤꯅꯤ ꯑꯗꯨꯒ ꯕꯥꯖꯤꯁꯤꯗꯤ ꯀꯨꯏꯔꯔꯣꯏ ꯃꯊꯛꯇ ꯀꯥꯈꯤꯒꯗꯕ ꯃꯈꯣꯏ ꯕꯥꯅꯤꯅ ꯃꯊꯛꯇ ꯀꯥꯈꯤꯕꯗꯒꯤ ꯀꯅꯥꯅ ꯀꯧꯗꯣꯔꯤꯕ ꯏꯆꯦꯗꯤ ꯍꯥ ꯁꯈꯤ ꯑꯃꯨꯛ ꯌꯥꯎꯔꯛꯏ ꯋꯥꯔꯤꯗꯨꯗ ꯐꯖꯇꯣꯟ ꯃꯄꯨꯛꯅꯤꯡ ꯅꯨꯡꯁꯤꯈ꯭ꯔꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏ ꯑꯉꯥꯎꯕ ꯅꯁꯛ ꯏꯊꯤ ꯊꯤꯈꯩ ꯆꯠꯈ꯭ꯔꯣ ꯂꯥꯏꯁ꯭ꯔꯝꯒꯤ ꯃꯥꯙꯕ ꯍꯣꯏꯒꯤ ꯅꯥꯇꯣꯟꯃꯨꯛ ꯆꯥꯎꯕ ꯁꯨꯃꯥꯡꯗꯨꯗ ꯈꯨꯕꯥꯛ ꯈꯨꯔꯨꯔꯣ ꯅꯠꯇ꯭ꯔꯗꯤ ꯅꯪ ꯌꯥꯝ ꯍꯦꯟꯖꯤꯜꯂꯛꯑꯕꯗꯤꯅꯦ ꯃꯃꯥꯅ ꯃꯆꯥ ꯍꯥꯠꯇꯦ ꯍꯥꯏꯕ ꯂꯩꯇꯕꯅꯤꯀꯣ ꯅꯆꯦꯁꯤ ꯃꯕꯨꯛꯅꯤꯡ ꯅꯨꯡꯁꯤꯗꯅ ꯁꯨꯠ ꯀꯞꯄꯤꯁꯦ ꯌꯦꯡ ꯅꯨꯡꯉꯥꯏꯔꯤꯕ꯭ꯔꯣ ꯅꯪꯕꯨ ꯍꯥ ꯁꯈꯤꯗꯨ ꯐꯖꯇꯣꯟꯒꯤ ꯃꯀꯣꯛꯇ ꯅꯥꯟꯕꯤꯔꯗꯨꯅ ꯍꯥꯏ ꯑꯉꯥꯎꯕꯤ ꯅꯧꯄ꯭ꯋꯥꯁꯤꯅ ꯃꯆꯦꯅꯦꯅ ꯑꯣꯏꯅꯖꯗꯅ ꯂꯛꯅꯔꯒ ꯀꯞꯇꯅꯒ ꯇꯧꯔꯗꯅ ꯑꯉꯥꯎꯕꯤꯁꯤꯗꯤ ꯃꯄꯥꯝꯗ ꯂꯥꯛꯂꯒ ꯀꯞꯄ ꯍꯧꯅꯗꯦ ꯏꯃꯥꯒꯤ ꯐꯖꯇꯣꯟ ꯊꯣꯝꯕꯅ ꯃꯔꯛ ꯊꯠꯇꯨꯅ ꯏꯃꯥ ꯇꯥ ꯃꯥꯙꯕ ꯍꯣꯏꯗ ꯆꯠꯂꯣ ꯍꯥꯏꯗꯣ ꯏꯃꯥꯅ ꯁꯦꯜ ꯂꯩꯇꯅ ꯀꯃꯥꯏꯅ ꯆꯠꯇꯣꯏꯅꯣ ꯑꯩꯕꯣ ꯏꯃꯥꯅ ꯁꯦꯜꯕꯨ ꯄꯤꯔꯗꯤ ꯄꯥꯏꯈ꯭ꯔꯒꯦ ꯅꯆꯥ ꯅꯪ ꯌꯥꯝꯅ ꯍꯦꯟꯕꯜꯂꯕꯅꯤꯀꯣ ꯏꯃꯥ ꯄꯤꯔꯨꯅꯨ ꯃꯉꯣꯟꯗ ꯄꯤꯗꯣꯏ ꯁꯔꯨꯛ ꯑꯩꯉꯣꯟꯗ ꯑꯣꯏꯅ ꯄꯤꯔꯣ ꯉꯥꯔꯤꯁꯨ ꯂꯩꯍꯧꯗꯕꯅꯦ ꯑꯗꯨ ꯂꯩꯅꯕ ꯑꯣꯏꯒꯦ ꯅꯨꯡꯉꯥꯏꯕꯤꯔꯦꯗ ꯌꯥꯔꯣꯏꯀꯣ ꯏꯃꯥ ꯃꯥꯒꯤ ꯅꯨꯄꯥ ꯐꯧꯌꯥꯟꯗꯨꯅ ꯑꯣꯏꯅ ꯂꯩꯖꯁꯅꯤ ꯃꯔꯥꯏꯅ ꯑꯩꯅꯦ ꯀꯣꯛ ꯉꯥꯎꯔꯦꯗ ꯊꯣꯝꯕ ꯁꯦ ꯄꯨꯗ ꯄꯨꯈ꯭ꯔꯣꯁꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯁꯈꯤꯅ ꯊꯣꯝꯕꯗ ꯁꯦꯜ ꯄꯤꯔꯝꯃꯤ ꯊꯣꯝꯕ ꯃꯆꯦꯗ ꯎꯁꯤꯠꯇꯅ ꯁꯦꯜ ꯄꯤꯔꯦ ꯍꯥꯏꯗꯨꯅ ꯌꯥꯗꯦꯅꯦ ꯏꯆꯦ ꯑꯁꯤꯒꯨꯝꯕꯗꯗꯤ ꯅꯨꯄꯥꯅ ꯍꯦꯟꯅ ꯍꯦꯟꯕꯅꯤꯅꯦꯍꯦ ꯃꯃꯥ ꯃꯄꯥꯅ ꯅꯨꯡꯁꯤꯕꯁꯦ ꯊꯣꯝꯕ ꯁꯈꯤꯗꯒꯤ ꯁꯦꯜ ꯂꯧꯔꯗꯨꯅ ꯐꯖꯇꯣꯟꯗ ꯎꯠꯂꯝꯃꯒ ꯆꯠꯈꯤꯔꯝꯃꯤ ꯃꯗꯨꯗ ꯐꯖꯇꯣꯟꯁꯨ ꯁꯥꯎꯗꯨꯅ ꯃꯃꯥꯗꯒꯤ ꯁꯦꯜ ꯂꯧꯗꯨꯅ ꯐꯖꯇꯣꯟꯁꯨ ꯇꯥꯟꯅꯔꯝꯃꯤ ꯁꯈꯤꯅ ꯑꯣꯟꯊꯣꯔꯛꯄꯗ ꯃꯪꯒꯤꯁꯨ ꯂꯦꯞꯄꯝꯕꯗꯨꯗ ꯏꯃꯥ ꯈꯪꯉꯤꯍꯦ ꯃꯣꯏ ꯕꯥꯖꯤꯁꯤꯗꯤ ꯅꯃꯥꯆꯥꯒꯤꯅ ꯈꯪꯕꯤꯔꯤꯕ꯭ꯔꯣ ꯍꯥ ꯇꯧꯔꯗꯕꯅꯤ ꯃꯣꯏ ꯕꯥꯖꯤꯒꯤ ꯍꯧꯅꯕꯤꯁꯦ ꯅꯥꯔꯗꯤ ꯐꯃꯨꯡꯗ ꯏꯔꯦꯟꯖꯅ ꯄꯣꯊꯥꯕꯤꯕ ꯌꯥꯕꯗꯨꯗ ꯃꯄꯥꯟꯁꯤꯗ ꯎꯆꯤ ꯁꯥꯗꯅ ꯂꯩꯔꯝꯃꯤꯁꯤꯕꯨ ꯀꯔꯤꯒꯤꯅꯣ ꯏꯁ ꯅꯪꯅ ꯅꯆꯥ ꯀꯥꯎꯁꯤꯡꯒ ꯄꯥꯡꯈꯛ ꯑꯣꯏꯔꯕꯁꯤꯡꯗ ꯁꯦꯜꯒ ꯌꯦꯜꯂꯗꯅ ꯑꯗꯨꯁꯨ ꯌꯥꯎꯁꯪꯒꯤ ꯅꯥꯀꯗꯦꯡ ꯄꯤꯕꯒꯨꯝꯅ ꯁꯦꯜ ꯍꯥꯏꯔ ꯑꯩꯒꯤ ꯑꯣꯏꯔꯝꯅꯤ ꯅꯨꯡꯉꯥꯏꯔꯦꯅꯦ ꯍꯥ ꯁꯈꯤ ꯏꯕꯦꯝꯃ ꯃꯀꯣꯛ ꯃꯃꯩ ꯁꯝꯅꯗꯕ ꯋꯥ ꯌꯥꯝꯅ ꯉꯥꯡꯕꯤꯔꯤꯗꯨꯕꯨ ꯃꯣꯏ ꯕꯥꯖꯤꯕꯨ ꯍꯅꯨꯊꯪꯁꯤꯗ ꯉꯥꯎꯔꯒ ꯆꯠꯂꯒꯦ ꯍꯥꯏꯕ꯭ꯔꯣ ꯑꯩꯕꯨ ꯁꯦꯜ ꯀꯔꯤꯗ ꯄꯥꯏꯒꯦ ꯃꯈꯣꯏ ꯕꯥꯖꯤꯁꯤꯗꯤ ꯑꯣꯟꯊꯣꯛꯄ ꯀꯥꯟꯗꯦ ꯃꯣꯏ ꯕꯥꯖꯤ ꯍꯛꯆꯥꯡ ꯀꯟꯈꯠꯅꯕ ꯈꯣꯡꯗ꯭ꯔꯨꯝ ꯆꯝꯐꯨꯠ ꯐꯨꯠꯆꯔꯝꯕꯅꯦ ꯃꯣꯏ ꯕꯥꯖꯤꯒꯤ ꯑꯗꯨ ꯆꯥꯅꯕ ꯆꯪꯕꯤꯔꯛꯑꯣ ꯑꯩꯁꯨ ꯏꯃꯨꯡꯗ ꯆꯪꯉꯝꯃꯒꯦ ꯌꯦꯡꯉꯨꯅꯦ ꯃꯁꯦ ꯀꯌꯥꯗ ꯑꯆꯨꯝ ꯁꯥꯗꯅ ꯆꯠꯈ꯭ꯔꯤꯕꯅꯤ ꯌꯦꯡꯉꯨꯅꯦ ꯅꯠꯇꯦ ꯑꯩꯒꯤ ꯁꯦꯜ ꯂꯧꯊꯣꯛꯄ ꯊꯕꯛꯁꯤꯕꯨ ꯑꯅꯧꯕ ꯊꯕꯛ ꯇꯧꯅ ꯑꯗꯨꯝ ꯂꯧꯔꯛꯑꯕ ꯃꯥꯅꯁꯨ ꯑꯆꯨꯝ ꯁꯥꯗꯅ ꯍꯥꯏ ꯑꯩ ꯆꯥꯔꯣꯏꯀꯣ ꯀꯤꯖꯩ ꯅꯣꯏꯁꯦ ꯃꯃꯤꯡ ꯈꯪꯗꯕ ꯍꯨꯒ ꯍꯥꯞꯄꯝꯗꯣꯏ ꯃꯥꯜꯂꯤꯅꯦ ꯁꯛꯇꯥꯁꯤꯡꯁꯤꯗꯤ ꯑꯩ ꯅꯥꯔꯤꯁꯦ ꯃꯈꯣꯏꯗꯗꯤ ꯍꯔꯥꯎꯕꯒꯨꯝ ꯇꯧꯔꯤꯅꯦꯁꯦ ꯃꯪꯒꯤ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯅꯤꯡꯂꯣꯝꯗ ꯆꯩꯁꯨꯗꯨꯒ ꯉꯝꯗ ꯆꯠꯈꯤꯔꯝꯃꯤ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯀꯌꯥꯅꯤ ꯑꯃꯁꯨ ꯍꯧꯈꯤꯔꯝꯃꯤ ꯁꯈꯤ ꯃꯃꯥ ꯃꯆꯥ ꯑꯅꯤ ꯑꯗꯨ ꯃꯪꯒꯤꯗꯒꯤ ꯈꯗ꯭ꯔꯛ ꯃꯗ꯭ꯔꯛ ꯇꯧꯗꯨꯅ ꯁꯦꯜ ꯂꯧꯊꯣꯛꯂꯝꯃꯤ ꯃꯪꯒꯤꯁꯨ ꯈꯪꯗꯕ ꯁꯥꯗꯨꯅ ꯂꯩꯔꯝꯃꯤ
ꯊꯣꯝꯕꯗꯤ ꯅꯨꯡꯉꯥꯏꯕ ꯑꯁꯥ ꯀꯌꯥ ꯁꯥꯒꯠꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯁꯈꯤꯁꯨ ꯆꯞ ꯃꯥꯟꯅꯔꯝꯃꯤ꯫ ꯐꯖꯇꯣꯟꯁꯨ ꯃꯧ ꯑꯃꯅꯤ ꯀꯥꯎꯕ ꯃꯈꯩ ꯅꯨꯡꯉꯥꯏꯕ ꯑꯁꯥ ꯑꯃꯗ ꯂꯩꯔꯝꯃꯤ꯫ ꯑꯃꯨꯛꯁꯨ ꯇꯣꯝꯕꯤꯒ ꯐꯖꯇꯣꯟꯒ ꯈꯔ ꯈꯠꯅ ꯈꯔ ꯂꯥꯎꯅ ꯂꯩꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯇꯣꯝꯕꯤ ꯃꯥꯅ ꯏꯃꯨꯡ ꯄꯨꯔꯝꯃꯤ꯫ ꯇꯣꯝꯕꯤ ꯑꯄꯤꯛꯄꯤ ꯃꯆꯥꯅꯨꯄꯤ ꯄꯣꯗꯨꯅ ꯏꯁꯤꯡ ꯁꯣꯛꯂꯝꯃꯤ꯫ ꯍꯩ ꯉꯁꯤꯒꯤꯗꯤ ꯑꯅꯤꯔꯛ ꯁꯨꯔꯦꯁꯦ꯫ ꯑꯩꯅ ꯃꯁꯤꯒꯤ ꯈꯣꯡꯕꯥꯟ ꯃꯥꯟꯕ ꯄꯨꯈ꯭ꯔꯤꯁꯤꯗ ꯏꯁꯤꯡ ꯍꯣꯟꯃꯟꯗꯅ ꯈꯨꯟ ꯄꯨꯝꯕ ꯁꯥꯎꯅꯔꯕꯅꯤ꯫ ꯍꯩꯁ ꯇꯣꯝꯕꯤ ꯑꯩꯁꯦ ꯂꯩꯁꯥꯔꯤꯉꯩꯗ ꯑꯣꯟꯊꯣꯛꯅ ꯅꯨꯡꯉꯥꯏꯕꯅꯤꯗ꯫ ꯍꯧꯖꯤꯛꯇꯤ ꯍꯤꯡꯆꯥꯕꯤ ꯑꯃ ꯂꯧꯔꯨꯗꯅ ꯂꯣꯏꯔꯕꯅꯤ ꯇꯣꯝꯕꯤ ꯑꯩꯒꯤ ꯄꯨꯟꯁꯤ ꯇꯪꯈꯥꯏ ꯑꯃꯗꯤ ꯂꯣꯏꯔꯕꯅꯤ ꯂꯣꯏꯔꯕ꯫ ꯑꯌꯣꯏꯃ ꯍꯩꯁ ꯀꯅꯥꯅꯣ ꯂꯩꯇꯨꯝꯅ ꯊꯥꯔꯛꯏꯁꯦ? ꯑꯉꯥꯡ ꯄꯣꯔꯤꯁꯦ ꯎꯗ꯭ꯔꯕꯅꯍꯦ ꯂꯝꯁꯥꯒꯤ ꯑꯉꯥꯡꯁꯥ ꯂꯩꯔꯝꯃꯨ ꯈꯪꯒꯅꯤ ꯅꯣꯏ꯫ ꯇꯣꯝꯕꯤ ꯑꯁꯤ ꯍꯥꯏꯗꯨꯅ ꯇꯥꯟꯅꯔꯝꯃꯤ꯫ ꯑꯉꯥꯡ ꯑꯃ ꯆꯦꯟꯕ ꯅꯪꯍꯧꯗꯕꯗꯨꯗ ꯇꯣꯝꯕꯤꯅ ꯑꯉꯥꯡ ꯑꯗꯨꯒꯤ ꯃꯅꯥ ꯂꯩꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯂꯝꯁꯥꯒꯤ ꯑꯉꯥꯡ ꯈꯪꯕ꯭ꯔꯥ? ꯍꯧꯈꯣꯗꯅ ꯑꯍꯜꯗ ꯈꯠꯅꯕ ꯈꯪꯉꯝꯃꯅꯤ ꯍꯧꯖꯤꯛꯇꯤ ꯅꯪ꯫ ꯍꯨꯏꯁ ꯅꯨꯄꯤ ꯁꯥꯕꯤ ꯏꯆꯦ ꯇꯣꯝꯕꯤꯅ ꯑꯩꯒꯤ ꯏꯅꯥ ꯐꯖꯕꯁꯦ ꯂꯩꯔꯗꯤ ꯇꯠꯈ꯭ꯔꯅꯤꯌꯦ꯫ ꯑꯩꯅ ꯌꯥꯎꯗ꯭ꯔꯗꯤ ꯅꯨꯄꯤ ꯃꯁꯛ ꯐꯖꯕ ꯑꯝꯇ ꯐꯪꯉꯔꯣꯏ꯫ ꯏꯆꯦ ꯇꯣꯝꯕꯤꯅ ꯑꯃꯨꯛꯇ ꯊꯥꯗꯣꯛꯄꯤꯌꯨ꯫ ꯑꯩꯕꯨ ꯌꯥꯝ ꯂꯥꯜꯂꯦ ꯃꯇꯨꯡ ꯇꯧꯖꯔꯔꯣꯏ꯫ ꯀꯔꯤꯕ ꯁꯛꯇꯥꯃꯛꯅꯦ ꯉꯥꯁꯥꯡ ꯑꯈꯣꯏꯕ ꯏꯃꯥꯟ ꯃꯥꯟꯈꯩ꯫ ꯏꯁ ꯃꯅꯥꯇꯣꯟꯅꯤꯅ ꯏꯆꯥꯎ ꯆꯥꯎꯈꯩ ꯃꯅꯞꯅꯦꯅ ꯏꯆꯣ ꯆꯣꯈꯩ꯫ ꯅꯨꯄꯤ ꯃꯁꯛ ꯐꯖꯕꯒꯁꯨ ꯄꯥꯝꯃꯤꯕ ꯑꯣꯏꯔꯦ ꯅꯪꯒꯤꯁꯦ꯫ ꯅꯨꯄꯤ ꯃꯁꯛ ꯐꯖꯕ ꯄꯥꯝꯃꯗꯤ ꯅꯅꯞ ꯍꯥꯟꯅ ꯁꯤꯠꯄ ꯇꯝꯈꯣ꯫ ꯍꯦ ꯅꯅꯥꯁꯦ ꯂꯩꯕꯤꯗ꯭ꯔꯕꯗꯤ ꯍꯪꯉꯣꯏ ꯆꯣꯡꯉꯣ ꯑꯅꯤꯔꯛ ꯍꯣꯏꯁ꯫ ꯑꯉꯥꯡꯗꯨꯁꯨ ꯇꯣꯝꯕꯤꯅ ꯍꯥꯏꯕ ꯇꯧꯔꯝꯃꯤ꯫ ꯋꯥꯁꯨ ꯂꯦꯞꯇꯅ ꯉꯥꯡꯉꯝꯃꯤ꯫ ꯈꯪꯅꯤꯕ ꯑꯩꯅ ꯌꯦꯛꯄꯛꯏꯕ ꯅꯥꯎꯔꯤ ꯃꯔꯨꯁꯤꯅ ꯅꯪꯒꯤ ꯅꯁꯝ ꯈꯔ ꯍꯧꯔꯤꯕ ꯅꯀꯣꯛꯇꯨꯗ ꯀꯥꯞꯄꯝꯈꯤꯕ꯫ ꯅꯪꯒꯟꯗꯗꯤ ꯇꯧꯕꯤꯔꯔꯣꯏ ꯅꯆꯥ ꯄꯣꯕꯅꯤꯅ ꯈꯪꯒꯅꯤꯕ ꯅꯪ꯫ ꯑꯩꯅ ꯐꯤꯅꯥ ꯇꯠꯄꯒꯤ ꯅꯥꯟꯊꯣꯛꯍꯧꯕ ꯉꯝꯍꯧꯗꯕꯁꯤꯗ ꯈꯪꯒꯅꯤꯕ ꯅꯪ꯫ ꯍꯩꯁ ꯀꯔꯤꯅꯣ ꯅꯪꯅ ꯅꯊꯟꯇ ꯆꯣꯔꯣꯟ ꯄꯥꯔꯣꯟ ꯂꯣꯜꯂꯤꯗꯣ? ꯌꯥꯔꯦ ꯌꯥꯔꯦ ꯅꯌꯨꯝꯗ ꯆꯠꯆꯈ꯭ꯔꯣ꯫ ꯃꯇꯨꯡ ꯑꯍꯜꯗ ꯈꯠꯅꯕ ꯍꯧꯔꯕ ꯃꯗꯨꯗꯒꯤ ꯍꯦꯟꯗꯣꯔꯤꯕꯅꯤ ꯈꯪꯉꯨ꯫ ꯍꯩꯁ ꯇꯣꯝꯕꯤ ꯑꯁꯤ ꯍꯥꯏꯗꯨꯅ ꯆꯠꯈꯤꯒꯦ ꯇꯧꯕꯒ ꯑꯉꯥꯡꯗꯨꯅ ꯂꯋꯥꯏꯗꯨꯗ ꯅꯥꯎꯔꯤꯅ ꯀꯥꯞꯄꯝꯃꯤ꯫ ꯅꯨꯡꯗꯨꯁꯨ ꯑꯣꯟꯊꯣꯛꯅ ꯆꯥꯎꯏ꯫ ꯑꯉꯥꯡꯗꯨꯗꯤ ꯍꯣꯠꯇꯅ ꯃꯌꯨꯝ ꯇꯥꯅ ꯆꯦꯟꯈꯤꯔꯝꯃꯤ꯫ ꯍꯩꯃꯥ ꯃꯁꯤꯒꯤ ꯑꯉꯥꯡ ꯉꯥꯁꯦꯞꯁꯦ ꯑꯃꯨꯛꯁꯨ ꯅꯥꯎꯔꯤꯁꯤꯅ ꯀꯥꯞꯄꯝꯃꯤ꯫ ꯑꯩ ꯀꯣꯛꯁꯦ ꯇꯟꯗꯟ ꯍꯨꯔꯨ ꯍꯨꯔꯨ ꯄꯥꯏꯔꯤ꯫ ꯐꯖꯇꯣꯟ ꯇꯣꯝꯕꯤ ꯀꯣꯛ ꯉꯥꯎꯗꯨꯅ ꯍꯥꯏꯊꯔꯛꯏ꯫ ꯃꯗꯨꯗ ꯈꯨꯟꯒꯤ ꯃꯤ ꯈꯔꯅ ꯇꯣꯝꯕꯤꯕꯨ ꯌꯨꯝ ꯐꯥꯎꯕ ꯄꯨꯁꯤꯟꯕꯤꯔꯝꯃꯤ꯫ ꯁꯣꯝꯗꯅ ꯃꯪꯒꯤ ꯑꯍꯤꯡ ꯅꯣꯡꯌꯥꯏ ꯑꯗꯨꯗ ꯃꯅꯤꯡꯔꯣꯝꯗ ꯇꯨꯃꯤꯟꯅ ꯊꯣꯛꯈꯤꯔꯝꯃꯤ꯫ ꯑꯌꯨꯛ ꯉꯟꯇꯥꯗꯨꯗ ꯁꯈꯤꯗꯨ ꯃꯪꯒꯤꯕꯨ ꯍꯧꯗꯣꯛꯄ ꯂꯥꯛꯂꯝꯃꯤ꯫ ꯃꯗꯨꯗ ꯃꯪꯒꯤ ꯂꯩꯔꯝꯗꯕꯗꯨꯗ ꯊꯣꯝꯕꯒꯤ ꯃꯅꯥꯛꯇ ꯆꯪꯉꯛꯑꯝꯃꯤ꯫ ꯊꯣꯝꯕ ꯃꯥꯗꯤ ꯃꯪꯒꯤ ꯂꯩꯇ꯭ꯔꯦ ꯍꯥꯏꯕꯗꯨꯗ ꯍꯔꯥꯎꯔꯝꯃꯤ꯫ ꯃꯥ ꯑꯩꯈꯣꯏꯅ ꯁꯥꯒꯠꯂꯝꯕ ꯋꯥꯈꯜ ꯃꯪꯐꯥꯎꯅꯔꯦ꯫ ꯃꯁꯤꯗꯒꯤ ꯅꯨꯡꯉꯥꯏꯕ ꯑꯅꯤ ꯁꯨꯗ꯭ꯔꯤ꯫ ꯑꯩꯈꯣꯏ ꯆꯦꯗ ꯄꯥꯎ ꯇꯝꯃꯨꯈꯤꯒꯦ ꯏꯃꯥ꯫ ꯁꯈꯤꯁꯨ ꯒ꯭ꯌꯥꯟ ꯇꯥꯔꯗꯨꯅ ꯍꯔꯥꯎꯔꯝꯃꯤ꯫ ꯍꯧꯖꯤꯛꯇꯤ ꯑꯩꯁꯨ ꯁꯅꯥ ꯂꯤꯛꯐꯥꯡ ꯄꯔꯦꯡ ꯄꯔꯦꯡ ꯁꯤꯕ ꯐꯪꯗꯧꯔꯤꯗꯅ ꯖꯒꯣꯏꯗꯨꯝ ꯁꯥꯒꯦꯗꯍꯦ꯫ ꯁꯤꯕꯨ ꯊꯣꯏꯅ ꯍꯔꯥꯎꯕ ꯁꯤꯕꯨ ꯊꯣꯏꯅ ꯍꯣ ꯁꯤꯕꯨ ꯊꯣꯏꯅ ꯂꯤꯛꯐꯥꯡ ꯁꯤꯗꯧꯔꯦ ꯍꯣ ꯂꯤꯛꯐꯥꯡ ꯁꯤꯗꯧꯔꯦ ꯍꯣ ꯅꯨꯡꯉꯥꯏꯕ ꯅꯨꯡꯉꯥꯏꯕꯅꯤꯗ ꯍꯣ ꯅꯨꯡꯉꯥꯏꯕ ꯅꯨꯡꯉꯥꯏꯕꯅꯤꯗ꯫ ꯊꯣꯝꯕꯒ ꯐꯖꯇꯣꯟꯒ ꯄꯥꯈꯠ ꯄꯥꯈꯠ ꯆꯦꯜꯂꯛꯇꯨꯅ ꯁꯈꯤꯕꯨ ꯀꯧꯔꯤ꯫ ꯊꯣꯝꯕꯅ ꯍꯣꯏ ꯃꯥ ꯑꯁ ꯖꯒꯣꯏ ꯅꯨꯡꯉꯥꯏꯅ ꯁꯥꯔꯤꯉꯩꯗ ꯑꯣꯟꯊꯣꯛꯅ ꯆꯌꯦꯠ ꯈꯣꯏꯌꯦꯠꯅꯔꯗꯕꯅꯤ꯫ ꯏꯃꯥ ꯅꯪꯒꯤ ꯁꯅꯥ ꯂꯤꯛꯐꯥꯡ ꯄꯔꯦꯡ ꯄꯔꯦꯡꯗꯣ ꯃꯥꯂꯪꯗ ꯁꯤꯔꯨꯔꯣ꯫ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯀꯗꯥꯏꯗꯅꯣꯃ ꯆꯠꯇ ꯌꯥꯗ꯭ꯔꯕꯅꯤ꯫ ꯍꯥꯏ ꯀꯔꯤꯅꯣ ꯅꯪꯅ ꯉꯥꯡꯉꯤꯗꯨꯕꯣ ꯑꯩꯈꯣꯏꯅ ꯁꯥꯒꯠꯄ ꯃꯪꯂꯥꯟ ꯃꯪꯐꯥꯎꯅꯔꯀꯥꯟꯁꯤꯗ꯫ ꯐꯖꯇꯣꯟꯅ ꯏꯃꯥ ꯕꯥꯖꯤꯅ ꯑꯩꯈꯣꯏꯒꯤꯅꯦ ꯍꯥꯏꯅ ꯀꯔꯤꯝ ꯊꯝꯂꯝꯗ꯭ꯔꯦ꯫ ꯁꯈꯤ ꯃꯗꯨꯒꯤ ꯋꯥ ꯇꯥꯕꯗꯨꯗ ꯋꯥꯟꯊꯈꯤꯔꯝꯃꯤ꯫ ꯀꯣꯟꯅ ꯊꯪꯗ ꯊꯣꯝꯕꯒ ꯐꯖꯇꯣꯟꯒꯅ ꯒ꯭ꯌꯥꯟ ꯇꯥꯅꯕ ꯂꯋꯥꯏꯗ ꯏꯁꯤꯡ ꯊꯥꯗꯨꯅ ꯒ꯭ꯌꯥꯟ ꯂꯥꯛꯍꯜꯂꯝꯃꯤ꯫ ꯁꯈꯤꯁꯨ ഗ്ꯌꯥꯟ ꯈꯪꯂꯥꯛ ꯂꯥꯛꯇꯨꯅ ꯃꯪꯈꯤꯔꯝꯃꯤ꯫ ꯊꯣꯝꯕꯅ ꯏꯃꯥ ꯀꯔꯤꯝ ꯋꯥꯅꯨꯁꯦ ꯕꯥꯖꯤꯅ ꯄꯣꯠꯁꯛ ꯑꯃꯈꯛ ꯄꯤꯔꯝꯃꯤ꯫ ꯍꯥ ꯃꯗꯨꯗꯨꯅ ꯑꯩꯒꯤ ꯁꯅꯥꯒꯤ ꯂꯤꯛꯐꯥꯡ ꯄꯔꯦꯡ ꯄꯔꯦꯡ ꯁꯤꯕ ꯐꯪꯈꯤꯗ꯭ꯔꯅꯦ? ꯉꯥꯏꯈꯣ ꯀꯔꯤꯅꯣ ꯅꯈꯣꯏꯒꯤꯁꯦ? ꯅꯈꯣꯏꯅ ꯄꯥꯝꯕꯒꯤ ꯑꯩꯉꯣꯟꯗ ꯍꯥꯏꯖꯤꯟꯅꯕ ꯅꯠꯇꯦꯀꯣ? ꯏꯃꯥ ꯅꯨꯄꯥ ꯑꯃ ꯂꯥꯛꯑꯝꯃꯒ ꯍꯥꯏꯔꯝꯕꯅꯤ ꯕꯥꯖꯤꯒꯤ ꯂꯟ ꯊꯨꯝ ꯄꯨꯝꯅꯃꯛ ꯀꯅꯥ ꯂꯩꯖꯗ꯭ꯔꯕꯁꯤꯡꯗ ꯗꯥꯟ ꯀꯠꯈ꯭ꯔꯦꯅ꯫ ꯑꯩꯈꯣꯏꯅ ꯂꯩꯔꯤꯕ ꯌꯨꯝꯁꯤꯁꯨ ꯍꯞꯇꯥ ꯑꯃ ꯂꯩꯕꯒ ꯌꯨꯝ ꯂꯩꯖꯗꯕꯁꯤꯡꯒꯤ ꯃꯤ ꯀꯌꯥꯅ ꯂꯩꯅꯕꯅ ꯃꯤꯡ ꯄꯥꯜꯂꯝꯃꯦ ꯍꯥꯏꯌꯦ꯫ ꯀꯔꯤꯅꯣ ꯇꯥꯔꯤꯕ ꯄꯥꯎ ꯃꯌꯥꯝꯁꯤꯕꯣ? ꯃꯪꯂꯥ ꯍꯥꯔꯅꯦ ꯑꯩꯕꯣ꯫ ꯃꯥ ꯇꯥꯏꯕꯪꯅꯤ ꯁꯦꯀꯥꯟꯗꯦ ꯕꯥꯖꯤꯅ ꯌꯥꯝ ꯆꯦꯛꯁꯤꯟꯅ ꯄꯤꯔꯝꯕ ꯄꯣꯠꯁꯛꯁꯤ ꯌꯦꯡꯉꯁꯤ꯫ ꯊꯣꯝꯕ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯪꯒꯤꯅ ꯄꯤꯔꯝꯕ ꯄꯣꯠꯁꯛ ꯑꯗꯨꯕꯨ ꯍꯥꯡꯇꯣꯛꯑꯝꯃꯤ꯫ ꯂꯥꯡꯇꯛꯅꯅ ꯌꯦꯡꯉꯝꯃꯤ꯫
ꯁꯈꯤꯁꯨ ꯂꯥꯏꯒ ꯅꯤꯡꯖꯔꯤ ꯑꯗꯨꯕꯨ ꯑꯔꯦꯝꯕ ꯇꯥꯔꯝꯃꯤ ꯃꯪꯒꯤꯅ ꯍꯦꯛ ꯍꯦꯛ ꯄꯥꯏꯕ ꯆꯩꯁꯨ ꯑꯣꯏꯔꯝꯃꯤ ꯃꯗꯨ ꯎꯕꯗ ꯁꯈꯤꯗꯤ ꯑꯃꯨꯛꯁꯨ ꯋꯥꯟꯊꯒꯦ ꯇꯧꯔꯝꯃꯤ ꯃꯗꯨꯗ ꯐꯖꯇꯣꯟꯅ ꯉꯥꯛꯑꯝꯃꯤ ꯆꯦ ꯑꯃꯁꯨ ꯌꯥꯎꯔꯝꯃꯤ ꯋꯥꯍꯩ ꯈꯔꯗꯨ ꯐꯖꯇꯣꯟꯅ ꯄꯥꯔꯝꯃꯤ ꯆꯩꯁꯨꯗꯣ ꯌꯥꯝ ꯆꯦꯛꯁꯤꯟꯅ ꯊꯝꯃꯨ ꯍꯥꯟꯅ ꯑꯩꯒꯤ ꯑꯍꯜꯈꯩꯅ ꯄꯥꯏꯔꯝꯕ ꯆꯩꯁꯨꯅꯤ ꯆꯩꯁꯨꯗꯣ ꯑꯩꯒꯤ ꯊꯣꯡꯖꯤꯜ ꯑꯗꯨꯗ ꯊꯦꯠꯇꯨꯅ ꯊꯝꯃꯨ ꯍꯞꯇꯥ ꯈꯔ ꯂꯩꯕꯒ ꯀꯅꯥ ꯂꯩꯖꯗ꯭ꯔꯕꯁꯤꯡꯒꯤ ꯃꯌꯨꯝ ꯑꯣꯏꯔꯅꯤ ꯅꯈꯣꯏꯁꯨ ꯅꯈꯣꯏꯅ ꯄꯥꯝꯖꯕ ꯂꯝꯕꯤ ꯊꯤꯗꯨꯅ ꯅꯨꯡꯉꯥꯏꯅ ꯂꯩꯔꯨꯔꯣ ꯊꯣꯝꯕꯅ ꯑꯩ ꯉꯁꯤꯗꯒꯤ ꯋꯥꯈꯜ ꯇꯥꯔꯦ ꯑꯩꯅ ꯁꯨꯅꯤꯡꯗꯕ ꯑꯣꯏꯗꯨꯅ ꯕꯥꯖꯤ ꯁꯛꯂꯕ ꯏꯄꯥꯁꯤꯅ ꯑꯩꯈꯣꯏꯒꯤꯅ ꯍꯥꯏꯅ ꯀꯔꯤꯝꯇ ꯊꯝꯃꯝꯗꯕꯅꯤ ꯌꯥꯏ ꯅꯆꯥ ꯊꯣꯝꯕꯅ ꯕꯥꯖꯤꯒꯤ ꯗꯟꯗꯤ ꯍꯔꯥꯎ ꯍꯔꯥꯎꯅ ꯂꯧꯖꯔꯤ ꯕꯥꯖꯤꯅ ꯄꯥꯝꯖꯕ ꯆꯩꯁꯨꯁꯤ ꯊꯦꯠꯇꯨꯅ ꯊꯝꯕꯤꯔꯝꯃꯒꯦ ꯏꯃꯥ ꯕꯥꯖꯤꯒꯤ ꯁꯣꯔꯥꯠ ꯁꯣꯟꯅꯕ ꯁꯦꯜ ꯑꯃꯠꯇ ꯂꯩꯇꯦ ꯑꯩꯈꯣꯏ ꯆꯦꯜꯍꯧꯕꯅ ꯐꯔꯅꯤ ꯁꯈꯤ ꯊꯣꯝꯕ ꯃꯈꯣꯏꯁꯤꯡꯗꯨ ꯆꯦꯟꯈꯤꯔꯝꯃꯤ ꯃꯗꯨꯗ ꯈꯨꯟꯗꯨꯒꯤ ꯃꯤ ꯀꯌꯥꯁꯤꯡꯅ ꯁꯥꯎꯅꯔꯝꯃꯤ ꯃꯪꯒꯤꯒꯤ ꯃꯊꯧ ꯃꯉꯝ ꯄꯥꯡꯊꯣꯛꯇꯦ ꯍꯥꯏꯗꯨꯅ ꯈꯨꯟꯗꯨꯒꯤ ꯃꯤ ꯑꯃꯅ ꯃꯪꯒꯤꯒꯤ ꯍꯛꯆꯥꯡ ꯊꯦꯡꯅꯔꯗꯨꯅ ꯈꯨꯟꯖꯥ ꯀꯌꯥꯁꯤꯡꯅ ꯁꯦꯜ ꯈꯥꯏꯅꯔꯗꯨꯅ ꯃꯪꯒꯤꯒꯤ ꯃꯊꯧ ꯃꯉꯝ ꯄꯥꯡꯊꯣꯛꯄꯤꯔꯝꯃꯤ ꯈꯨꯟꯗꯨꯒꯤ ꯍꯧꯒꯠꯂꯛꯂꯤꯕ ꯑꯉꯥꯡ ꯀꯌꯥꯒꯤ ꯂꯧꯁꯤꯡ ꯑꯣꯏꯅꯕꯅꯤ ꯍꯥꯏꯗꯨꯅ ꯃꯪꯒꯤꯕꯨ ꯂꯩꯀꯥꯏ ꯃꯤꯌꯥꯝ ꯄꯨꯝꯅꯃꯛꯅ ꯐꯨꯡꯒꯥꯗ ꯃꯩ ꯇꯤꯛꯄꯗ ꯋꯥꯔꯤꯅꯐꯝ ꯑꯣꯏꯔꯝꯃꯤ ꯂꯩꯀꯥꯏꯅ ꯁꯣꯔꯥꯠ ꯁꯣꯟꯕꯤꯕ ꯃꯪꯒꯤ ꯍꯥꯏꯅ ꯁꯣꯝꯗꯅ ꯁꯈꯤ ꯊꯣꯝꯕ ꯐꯖꯇꯣꯟ ꯈꯨꯟ ꯑꯃꯗ ꯃꯈꯣꯏꯁꯤꯡꯗꯨ ꯃꯤꯔꯣꯠ ꯑꯣꯏꯗꯨꯅ ꯌꯥꯝꯅ ꯋꯥꯅ ꯂꯦꯟꯈꯤꯔꯝꯃꯤ